Dear Manipuri ki numidangi pawing bir bapum nama pu en azit na ahan bada taram na uksari ahan bada yam na maru iba update nama pawzil digi lokut chage Central Forster State Forster Punna taragum dai Kukisingna Erang Hwrakpadagi Hatkhre lengak na kari karam ba action lokut khra bage Hauki basai 2023 ki May hum dagi hauduna Manipur tongan ba lengak amatanduna Kuki militants sing na horukli ba lan asta misamyam dagi hendok tun state ama Central Force kaya tongan ba fum sing dagi kap tun Hatkhre state ama sung center lengak pa ba BJP na lusing ba lengak asina tampak ki mafum kaya da combing operations sa taduna kusu kulai kaya pagal ba su Kukisingna nam na tari ba district sing dagi combing operation pangtok tabagi mai kai kaya dagi mai rapai bi ama CSO sing na pen da ba phongdok na rakpa leirabani Union Home Minister Amit Shah na Manipur da su sat na riba Kuki militants sing na taliba demand asi oithok loi haina phongdokrabani aduba ngasi phabuda makoina leptana tampakki mafam kayada landarakpa leptri haukiba sahi ge me taraga mathoida dolai thabi amadi tronglaubi ki area da Manipuri police ki constable haisnam jiten na mafam adumukta Manipuri police ki SI thoksom kiran kobami ani Kuki militants sing na hatki me tang taraga torto dolai thabi area gi cycle ga taina mafam mada sam rifles ki Alok Rao Kobami ama hatki me kungani panda sama kungani thoi suba BSF ki constable Narendra Kumar Jun mangada Surasanpur ga taina ba serau gi area dagi BSF ki Jawan Ranjit Yadav Bisnupur district ki manung chanba Kwatha ward number 9 July 3 ki ayukta IRB dagi Manipuri police commando da leiba pukrambam Ranbir August ahum gi ayukta senjam chirang da Kuki militants sing na taruk soba Manipuri rifles ki Taurangbam Rishi Kumar Hatkhre Tengnopol district ki manung saliba Moreh da mamang sahi October 13 subdivisional police officer sing tham anan 2024 gi January tang taraga taret Moreh maktada state police ki constable Wangkhem Somorjit Amadi Takhelambam Sailesur Kuki militants sing Hatkhre CRPF ki sub inspector N Shankar amasung head constable Arup Saini ko CRPF ki mioi ani Bisnupur district ki Naram Senata sahi sagi apun kunga taruk ta Hatkhre pumnamasi ki matak ta handak ta Jiribam district ki maru iba irang thokpam modbung da July taraga marida Ajoy Kumar Jo ko CRPF Hatkhre basi ki Punna state forester amadi Central Forester Hatkhre basi da Manipuri lenga ki home department amadi Central ki Union Home Minister na karamba meeting sanglibage haina mai kai kayadagi hangnarakli aduga mathangi update asna kanglei pakki mera dagi lokhuchage Moreh de leidiba commando personnel sing tha ahum dagi hena loi hairaga tha manga chupna lehin badagi awaba kaya mayuk na duna leire Moreh de commando police sing pochei leibada pidra gas sing amadi sana thakna ba phangdabadagi awaba mayuk na re Mamang sahi 2023 May home dagi hauna Manipuri thok liba kanglubani gi sathiraba lana sina khwaidagi hena sukarlaba Moreh border town asing action bagi damakta Manipuri lenga commando police personnel sing thajin duna lehin bagi niti niyam sing adu ngak na satre commando police sing na Moreh border town da tha ahum khaktamak lehin laga sindokpagi thabuk sathagani haiba adu ngak na Sattabadagi hauzik Moreh border town da leriba commando personnel sing Moreh da down tawre hairi pause asna phangbo pawgi matung inadi hauzik Moreh border town da Imphal West ki commando team ahum Imphal East ki commando team ahum amadi Kaksing ki commando team ama ledi mathakta pankriba commando team sing asi tha ahum gi oina Moreh da thajilakpani adu hauzik tha ahum hentraba fawbu da makhoi mafum adu da makha tara lehinbagi tha manga sujilakle hairi pawasina hai hauzik tha manga sujilakle fawbu da Manipuri lenga ki home department ki maikei digi commando team sing asi lautokpagi thamuk amata Paikalaktre Tha ahum khudingi Moreh da leiba commando team sing sindokani haina thokiba lenga ki order adu ngak na satre maram atuna hojik Moreh border town da leriba Imphal West Imphal East amadi Kaksing ki commando personnel sing Moreh da town tawba haibadu oire maduna lengak na thokiba tha ahum khudingi commando team sing sindok sinjin tawgani haibadu ngak na satpiu hairi amarum da hojik Moreh border town da leriba Commando sing asi sana thakna bagi problem phangdabagi siyam na sauna awa mayuknare Moreh border town Kukising na famliba dukan sing da commando police sing gi oina sana thakna problem amata leibada pide maduna hojik sak thongna ba gas sing amadi atai mari leinaba sana thakna problem sing commando personnel sing na phangdabagi awa mayuknari oiriba fem asi Manipuri lenga na pokhanna ba thubu matam da miding sangbi hairi amarom de Imphal to Moreh helicopter service asi su tha ahum hena service tawba lepre helicopter service lep ki basina commando police sing gi sathok sasin gi khudong chaba pura kakre lekha gi lambi da commando police sing sathok sasin taw matamdi Kuki narco terrorist sing na mafum kayada lumduna embus tawbagi thabuk sa tharakpana helicopter sin naduna transfer posting gi thabuk amadi sana thakna bagi problem sing phanghan bagi thabuk sa thabu adu hojik helicopter service lab ki badagi yamna chauna awa mayunari hairi video sing bibagi damakta mayam pumnang pu amukka hanna thagat pa phungduk sari anobu update ki damakta nungsibiduna online Dear Manipur YouTube channel asibu nungsibiduna subscribe to bidamu thank you so much